अहानबदा मरोइबा पाव framework agreement sign tongnikiba chahi duda matamdugi chief minister amadi deputy chief minister anina ngasi utliba thona lingjela siramnabadi miyamna thagat naramgadabani haina chief minister n birena haikre भारत सरकार ना कांगलुप अमा खक्तगी ओइबा डिमांड याख्रबदी मणिपुर कायबदा नत्तना हिमिन्नरिबा तोंगान तोंगान बा कांगलुप संगी मरक्ता नुंगसिनदनबा लांग थाकपा तागनी हाइना हानगे चीफ मिनिस्टर ओ इबोबिना फोंगदोखरे अमसोंग हानगी लेंगाकना सेंजा थुमजा हेनमन खिबना लैता लाइरा संगी चाकथुंग अमत्ता फंगदना लेरमले हाइना लेबर मिनिस्टर टीएच राधेश्यामना हाइख्रे टीवी पाव मीडियम ताबीरिबा सिंबु तराम नोकचेरी होजिक पाव सानोन पिजरे framework agreement sign tongnokiba chahiduda matamdugi chief minister amadi deputy chief minister anina ngasi utliba thona lingjel asi utamlabadi miyamna thagat naramgadabani haina chief minister en birena ngasi cookie students organization KSO Churachandpur gi golden jubilee gi thoramda haikri mahakna makhatana haikibada yellow ngaidagi leiraklaba lamdam asigi furup singna punna nungshi chanana hingminasi tokhai tabagi wakhal loi leiroisi transparency leirabadi wakhal तानादनबा लेरोय कांग्रेस ने फ्रेमवर्क एग्रीमेंट की मतंग द चंगसिलिबा खोंजंग पल्लदुना ngarang haingang da chathagadaba khongjang amada athingba piki haibadu BJP ga mari leinade government party ba party na anemba rajniti taude lising ani subna tara manga gi August ahum da taunakhiba framework agreement yawba warol Manipur miyam da khangan gadabani haina hek nongan badagi hojik khongjang changsilibada luchingba matamdugi chief minister amasung deputy chief minister na luchingduna khongjang changsilamlabadi Manipur miyam na thagatlamgadabani furuk kanglupta yumfam oiraga politics tawba यानिंग दे हाइके सिदगिना सही अनि की ममा मतमदुदा मणिपुर हुजी हुजी कन्न धरना तौरिबा अनि से याम्बा अनि सिना अमना सेमनी अमना डिप्यूटी सेमनी कारिगुम मोइना ngasi की फीलिंग्स ngasi सिदैदा मोइना धरना तौदना मदुगी फ्रेमवर्क एग्रीमेंट से खंगन गदबनी हैना संसलिबा खोंसंग से इफ मोइना चीफ मिनिस्टर ओइबा मतम हेक अगस्त की तारीख अहुम दुगी मरी दगी हौरगा होम मिनिस्टर ने मोइने करिगो पुन्नगा धरनागा तौदना खंगन गदमनि गायना मोइना चीफ मिनिस्टर ओइना तौबिरमबा और कांग्रेस ता लेरिबा कांग्रेस की आ कनो दा कोई पार्लियामेंट ता लेरिबा एमपी मयाम सिना करिगिनो नंग फ्रेमवर्क एग्रीमेंट अखोइदा खंगन गदमनि गायना धरना तौदना पार्लियामेंट दा चंगदना मतमदुदगी मूवमेंट होरमगदी मणिपुर की प्रजा पुनः मौन मोइबु याम साथीना थागलमगदबनी हाइबसिमदे कोइ मसी माइ मयाम थमजगे है हुजिक तौबुसु फै हुजिक तौबुदु तौगुनु हाइबनते बट अखोइ वारे हाइबा अखोइ मसेन मैतैना म कुकी मुक सै कुकीना पांगल मुक सै पांगलना नागा मुक सै नागाना मुक सै देबा कोइ वारे वी आर exhausted. We fed up. Community line की politics, community based politics, district based politics है कोई वार है. Let us stop it. करीबन भाई कोई ना हाइनिंग में नुंगाई टेबल लेकर कसु दिल्ली ने तौदोरी से. Let us fight. मोई ना कोई यार यार उन्हें तौबुंग नंबर नहीं. They can do nothing without the acceptance from the peoples of Manipur. Center will not do anything. Sismai haige. Thoramdu Agriculture Minister V Hankalian, Social Welfare Minister Nemcha Kipgan, Hill Areas Committee ke Chairman TT Haukip, Manireda ke Chairman GS Haupu Susarukyaki, Chief Minister na KSO Complex Tuibong the Golden Jubilee gi Ningsing Nung amagi maikum hangdoki loinana Lekhidraba KSO gi luchingba singi mafam dakai kumnabot ki Golden Jubilee esigi souvenir amasu release toki
भारत सरकार न कांगलुप अमा खक्तगी ओइबा डिमांड याख्रबदी मणिपुर काइबत नतना हिमिनरिबा तोंगान तोंगान बा कांगलुप सिंगी मरक्ता नुंगसिनदनबा लांग थाकपा तागनी हाइना हानगी चीफ मिनिस्टर ओक्रम इबोबीना फोंदोखरे वाफम असी खांगाबोक ब्लॉक कांग्रेस कमिटी आइना सिंधुना कांग्रेस न तोंगान तोंगान बा केंद्र सिंगदा चथरकपा फ्रेमवर्क एग्रीमेंट याउरिबा मचाक सिंग खंगलु हाइबा मियांगी वाकत मिफम अमदा फोंदोखिबनी ngasi मिफम अदुदा कांग्रेस की एमएलए सिंग एमपीसीसी के ऑफिस बेयर सिंग अमदी खांगाबोक ब्लॉक कांग्रेस कमिटी की थौपुबा कयासु सरुक याखी ngasi मिफम अदुगा मरी लेनना हानगी चीफ मिनिस्टर ओ इबोबीना मखाताना फोंदोखिबदा मणिपुर दा लेरिबा NSNIM गी कैडर सिंग लमदम सिगी चिलेनाउ सिंग आक्तनी मखोय एखोय गी एकनबा नत्ते करिगुंबा मरम अमगी दमा ऑर्गेनाइजेशन द याउदुना डिमांड तौरिबनी मखोय गी डिमांड कांग्रेस पार्टी ने यानिंगदबा लेते तौबतबु हौजिक नत्रबसु कोन कायरकपा याबा वाफम सिंग फ्रेमवर्क एग्रीमेंट यौशिल लंबा तारबदी मदुना तुंगदा मणिपुर कायनबा मरुहुनबा तागनी असिगुंबा थौदोक असि थोलक्लबदी तुंगी मिरोल नंगसिगी मिरोल बुखक नाकपिरोय मसिगी मथक्ता कांगलुप अमा खक्तगी ओइबा डिमांड याख्रबदी मणिपुर कायबत नत्तना हेंमिनरिबा कांगलुप सिंगी मरक्ता नुंगसिनदनबा लांग थाकपा तागनी मदुगी अकीबा लैबना फ्रेमवर्क एग्रीमेंट याउरिबा मचाक सिंग खंगलु हाइबसी कांग्रेस की डिमांड नि हाइखी तुंगदा कायरकदबा वाफम एग्रीमेंट सिदा याउरम तारगदी अखोई पुनमकी यामना लाइबक थिबा पेखरबा मणिपुर से अमुक मसुंग अनि हुम थोकना कायबी फियम द लाकनेबा हुजी हुजिंग नत्रसु कोन तुंगदा कायरकपा याबा अदुगिसु मथक्ता कांगलुप अमा खक्की येंगगा तौरगदी मोइना तानबा डिमांडु यागिबा तारगदी कांगलुप अमा खक्तदी नते मणिपुर द लैरिबसिदी अनौबा गवर्नमेंट सि लाकपदगी नरेंद्र मोदी ना प्रोजेक्ट सीसीसी सैंक्शन तौरे हाइबसे आउट पुथोपियो फजना सैंक्शन तौना अनौबा प्रोजेक्ट पुरक्पा ngमगदी पुरागदी अखोय मोइबु थागत पिगेबा हानगी डेप्यूटी सीएम गायखांगम न कांग्रेस न फ्रेमवर्क एग्रीमेंट की वरोल सिंह खंगलु हाइबदा असाव पोकलिबा करिगिनो मणिपुर की दमक सीबा ngमगनी हाइरबसु मणिपुर की मियाम न मरु ओइरिबदी अपुनबा की सक्तम कायदबा अदुनी लेबाक सिगे गवर्नमेंट ऑफिसर सिंगना मपुना चानबा मनाई ओइनबा होटनबदा चटना कांगलोन कया लाना तौबिगनु शासन हाइबसी अहोंग नाइबनी इंडिविजुअल अमगी मखादा थबक तौबिगनु कांग्रेस न चथरिबा प्रोटेस्ट असी कांग्रेस खक्तगी नत्ते मणिपुर मियामगिनी मसिदा लमदम सिदा लेरिबा पॉलिटिकल पार्टी सिंग सिविल सोसाइटी सिंग अमदी मियाम पुन्ना यौक्शन मिनदुना फ्रेमवर्क एग्रीमेंट याउरबा वरोल सिंग खंगदोक मिननबा होटनसी हाइखी पुन्ना सत्तम नाक्सी मणिपुर से कायम यारोय हाइदना साथै बादुबा सिटन प्रोटेस्ट तौरक पसितम पे अदुगा साउदी से काइदिना मसिक वहन थोके मणिपुर काइसनु आइगी फन सोयदन लोय हाइदना त्रा चिन्नरी मणिपुर की दमक थवाई थाबिगे थवाई थाबदुनते मणिपुर माकुदुनि ने पास मासु आइसु बे पुनमक सीदना असियाना थोक्तना मणिपुर से तक काइदना थंबदुनि ने खुद पामदी सीपीओ कैसे हाइदे ने हानगी लैंगाकना सेंजा थुमजा हेनमन खिबना लैत लाइना सिंगी चाकथुंग अमत्त फंगदना लेरमले हाइना लेबर मिनिस्टर टीएस राधेश्याम नंगसी इम्फाल ईस्ट की कैबी खुलिन कम्युनिटी हॉल द पांगथोकपा फी तुबा अमसुंग ककपगी ट्रेनिंग प्रोग्राम हौदोकपगी थोरम द हाइख्रे महाकना मखाताना हाइखिबदा लेबर डिपार्टमेंट के ऑफिशियल सिंगना लैत लाइरा कयादगी लेबर कार्ड पीगनी हाइदुना पैसा लौरम लबदी चेनबा मियोय सिंग सस्पेंड तौगनी लेबर कार्ड पाइदबा सिनमी सिंगना लेबर कार्ड पाइदुना मसिगी कानबा सिंग लौबियु लेबर कार्ड लौबदा चंगदबा याद्रबा सेनफम फावबा पुथोकपा ngमदबा यावरबदी डिपार्टमेंट पुथोकलगा लेबर कार्ड पहनबा होटनगनी हाइखी Maybe why you say you in business. Other the business and to from Kalamba empowered always in the high for the high for the Amari Manipur Samas, and then we had in the Maruina, labor class in Kalamba, but the business in Kalamba, say to you for Kalamba. Aduki expect Amoina, the learning the one was up, he got the learning towels, our Lagadi, Madugi, Madrid Propo Pisana, Isa, Sakitan, or the policy Matra, Price. मणिपुर सरकार की लेबर डिपार्टमेंट अमसुंग नॉर्थ ईस्टर्न बिल्डिंग एंड अदर कंस्ट्रक्शन वर्कर्स यूनियन खुंद्राकपम अनी न खुत्समनदुना पांगथोकपा थोरम अदुदा उयुमपो ग्राम पंचायत डेवलपमेंट फोरम के एडवाइजर एल गुनिंद्रो बीजेपी के जनरल सेक्रेटरी के सरत इचम के हाने के प्रेसिडेंट राजेंद्रो याउना मियो क्याना सरुक याखी नुपी लाल नुमिना लाकपदा मणिपुर के गवर्नर डॉक्टर नजमा हेप्तुलाना मणिपुर मियाम द याइफा पाउजेल पिरकली
colonial lainga ki thoksil gi mayokta lamdam asigi nupi singna nupi lal da thona leina thengna ki ba kathok pagi lingjel adugi damak chakthok chaba fawi ngasi fawba manipur gi nupi singna state asigi khunai amasung sel thumgi thabak thoram singda chawba mafam kalli manipuri khunai gi luraba tanfam kya da chawba thokdang lawri senglaba numit asida ekoi khudingmak na khutsamna duna state asida nupi angang da chathariba miyot minai yauna khunai gi fattaba sing thengna na bahot na minarasi hairi Amaromda nupi lal gi numina lakpada Manipur gi Chief Minister N Birena thauna fabi ma singi mafam dekai kumna ba ulakpaga loinana makoina Manipur gi socio political reform tauna na bahot na khibabu ningsing lakli Chief Minister gi cherola sina nupi lal ase kauthokpa yadraba Manipur gi nupi singi yamna maru ba ihau amani Manipur gi thauna fabi ma singna pitribi da sakti leiraba British ki mayokta leptuna khongjang changsin khibani makoi gi dama ekoina chokthok chapam thoi hairi numit asina lakpada Manipuri nupi singda yafa paujel pirakli Works Minister T.S. Biswajit nasu nupi lal lakpada Manipur miyam da yaifa paujel pibaga loinana thauna phabi ma singi mafam dekai khumna bolakli nupi lal asi Manipuri nupi singna kiba yaudana thauna fana marai bapu nungsibagi damak changsin kiba Manipur gi itihasta mutnaidana lehoragadaba khongjang amani hairi Amaromda Manipur government asinduna nupilal numit thauram hayeng ayupung mapalda nupilal memorial complex da pangthokna ba sem sakre hayengi thauram asida chief minister N Birena thoiba mithunglen oigadauri chief minister na luchingduna nupilal da saruk yakhiba leikhidraba freedom fighters singi mafam dekai khumna ba utkadauri chahi kun taruk rom tamak ngairibi maunha ama Chingna ningai oiba mongda sirambadagi rims ki mokta irang thokre lekhidrabi nupi adugi maming sagol sem ningol longjam ongbi mirnalini LS Milan mapurobagi ming longjam Rabi Chandra kawi hairangoi thong maibam lekai dagi ningolni mayum panbana kai samthong maning longjam lekai dani mahak ngarang numidang pung 10 ga minute yang khairom chatpada thauriya duna sokle yumgi mi lau haina hospital chatlubada siraga lerambani hairi rims ta lakhiba mirnalini gi mama suni balana phongdokhibada misi asi chingna ningai oi masada dakfam kya tarami mamang da sukhatna chainabagi thogdok kya thokre yumda halaklaga sulairami chahi ani sudribi machanupi am hundoklami misi asida chenari ba manembok amadi imung manungi miyoi sing chapchaba chairak pidriba fauba asi bhakchang lokhiroi hairi Ado daki dak ngakani na nupi ne ne mana su yum de lai ningre ikai je na adai de sai khibane ba hojik pa mi je manembo ka masa nupi ga ne mawa ga phaba aduga pharaga wa hangbajini Laifong kunong soibam lampak ta ngarang Congress na framework agreement ki matang da protest tawbada thingbak pikhiba du lekai asida leiba club amadi maira paibi singi ayaba hana logda bagini framework agreement ki protest tawbada thingba pibagi wafam natte haina laifom kunog ya koibada leiriba club amadi maira paibi singna phongdokre ngasi laifom kunog mitong lampak ta pangthokiba paumi sing unabadu da laifom kunog youth development association laifom kunog social development club laifom miyai lekai maira paibi luki miyoi singna Luchingba Kyana Sarukyaki, Paumi Singona Baduda, Laifong Kuno Youth Development Association ge advisor, Ningthausam Binod Kumar na Phongdorakpada, Ngarangi Congress na Pangthokadaba Framework Agreement ki protest Thinki Baduda, Chief Minister N Biren Amadi BJP ki workers Singamari Lainade, protest Siliba Kanguna Lekai ki club ki Ayaba Yaugdana, community hall the namduna tokshina bahonarakpadagini miyoi karana ngangkiba wafam sing framework agreement pu yaninda baginate asaubana henduna ngangkibani hanadagi leka esede leiriba community hall sing amadi club ki lampak sing season age hairabadi mangjongna na ayaba lobagi chatnabi lei madu pumna mag adu ngarangi sili langliba singna nathaiduna chatpadagi pamdaba thokdok adu thokkibani hanagi deputy chief minister gai khangamna ngarangi mifam thingbagi matangda chief minister N Biren amadi BJP gi workers in the thamlakliba from Laibak Tibani Haiki. Hanagi Deputy Chief Minister Oiramba Siri Gaikhangamna Chief Minister Biren Madi BJP gi workers in Thingbat Thammi Hamadi Laikai gi Miambu Mawong Tada Mawongda Phongdokhiba Adu Yamna Laibak Tibani Mifam Pangthokpada Koi Thawai Hakchang Yauna Dum Sawgatsai Masida Akoina Laikai Asigi Yaba Yaudana Pangthokbagidamukta Akoina Athingba Si Thamjakibani Rahul Gandhi bu Indian National Congress ki president oina khankre mahakpu president oinana ba thagalakiba nomination paper marifu mapanmak valid oiki athuba matamda president ki charge loduna president ama oibagi thabak thauram paiba hauragani hairi
Jennings the matam sangna outsource attendance sing regular tahalu haina Jennings complex the attendance sing na wakat kongjang changsin kre saruk yaki biamana institute asida chahi kayadagi outsource oina attendant oiduna thabak torapani makoibu regular tahanabagi matangda Jennings ki authority amasung society ki chairman su oiriba chief minister amasung mari lainaba sing da kayarak hijackre dubu ngasi fawba thabak oina pangthok pidri anaba sing ki khallaga khangduna lakpaga loinana tha tara ki tolo fangdana lady government ki chap chaba kumpi driba fawba kongjang asi changsin gani hairi knowledge layer akoi attendance natana fresh lobige haina su khanbi gano aduga karigumba akoi tarba matungda ahenba awatpe attendance gi damakta dpc kaudana fresh karokpagadi akoi adugidi ayet palejade Women Action for Development na India ke Prime Minister Narendra Modi da Armed Forces Special Power Act muthat pagal loina na Manipur da nupi da chathaba crime sing thigat na ba commission ma lingna na ba takshin khre lamdam ase da first pagi makha da lalhoban namtha bagi mingda mioi kya mafam khangda na mang ki bagi case listing kya marum lei Justice Jiban Reddy Commission Justice Burma Commission Justice Santosh Hadge Commissioner chingba act atsibu muthat na ba recommend taw khre maram aduna Prime Minister na hiram ase da meeting changduna act asi kudak ta muthat na ba thabak lokhat piu Manipur da nupi sing hat pagi thabak to khalak libasi thingna na ba Manipur government na thigatna na ba commission ama lingna na ba poktak pibiu hairi paugi marak thatna aten break ama Manipur miyam gi nungai raba pau Sky Hospital da world class international cardiology ki khudong chaba lejare operation tokdina device na heart ki ahobo member Sky Hospital la sai ani gi mamang dagi mai pa na pakthok na lagni RBS ki amsung Sky Hospital ki kusam naraga labi ba December ki tang 13 da angang singbu device na heart ki ahobo member ki operation pakthok sagani OTM sung hospital charge free oigani akupa maru gi damak Sky Hospital gi reception ga tanabiu Fossil launched injection molded school shoes in Northeast India by Romi Industries. Get a combo pack offered at ₹300 per 2 pairs in black and white. Let your children smile. Encourage Manipuri Industries. Visit Romi showroom at Kuyatong, Singzamai and Kwaketel. Excel Furniture Changangai Uchekonda Legana flat 30% discount featuring L-shaped sofa amasung 311 sofa na chingbasu 45,000 amasung 36,000 rupees da pizari. Masiga loina na customized over design amasung repairing ki kudong chabasu pizari. Limited stock ni links in biraksi Excel Furniture Changangai Uchekon. Ako pumaro gidamak makagi number sing asida contact to biro. Break matung na taram nok chiri hazma khata ba pao State asida ITI tarani thoi leibagi manungda tael da leiriba Women ITI award pana pick thale haina mahiroi singna phongdokle Institute asida pangtokpa paugi mifam amada Institute asida tamlibi Chingtham Soniana Institute asigi session August thadagi haukibani mahiroi kunithoi leibagi manungda hauje computer taruk khakta season aduna leiri trade taruk leibada machak mathum amatta suna pibide Institution asigi fencing fajana khadaba lambi sembi dabana khudong chadaba kyamarum mayoknari infrastructure sing wat liba asigi matangda principal na mari lainaba singda memorandum kya patient ba laikre adubu ngasi fawba thabak oina pangthok pidri exam kushilakta bana maram oiduna awat apasing athuba matamda mention biu numit mangani fawbagi manungda thabak oina pangthok pidrabadi mahiroi singna khongjang changsilagani hairi Pangatangare joint director da matik chadrabanina akhoi haibadu tadrabanina adudi magi source lonjan batabane akhoi de mangod wakat tabane wakat pase tabidrabanina akhoi di khongjang mayam ma changjan batabane satra mayam ma kai gino ha kan akhoi exam se tangare des within akhoi na numit 5 days ki manungda adumaina tabidragadi akhoi di thabok mayam ma paikhat ke na khali Manipur State Legal Services Authority amadi District Legal Services Authority Bisnupur gi makhada Legal Aid Clinic Kumbi College Society for Disabled Person Manipur State
platform amadi district social welfare Manipur na punna sinduna ngarang human rights day thauram pangthokpaga loinana hingminna se ekoi amatani khetnaba thamgum se haiba international day of disabled person thauram kumbi lai achoba mandap ta pangthokre thauram aduda kumbi kendra ge MLAS bira social welfare department ki child welfare officer L Dhaneshwar kumbi college ki associate professor L Gopal society for disabled person ki president K Sham Kishore susarukya ki MLAS bira na disabled singi damak chapchaba hak lei makoi su khunai asida atoppadagi tadana hingba ngami haibadu uthok chenabagi tanja pigadabani haiki Chandel the Laiba Lengang Ching Junior High School gi building sananaba senfam dagi School Management Development Committee gi ayaba yaudana lupa lakh kuntra manga kaithokre hairi School asi saba horamlaba matungda makhata na chathakidre hairi apun ba senfam lupa lakh marifu nipal lising kuntra henba senfam School asi semkat kadabani hairi Hayeng Kombirai Baptist Church ta mifam pangtoktuna IMOL Baptist Association Manipur ge executive member khangadaba adu NSN IM na ki IM ni chingnaba singna ki helakpadagi tara mangarak shuba IMOL Assembly mifam pangthoklaroi haina IMOL Tribe Union Manipur ge president RT Akhil IMOL na ngasi Manipur Press Cup ta pangthokpa paumi sing onabada phongdokre Tramanga Suba Annual Assembly Pangthok Kadoba Asida Aduda Lady Banesi Liam Singna Kut Tingjilak Padagi Habidi 3 ton lak Padagi Makogi Apamba Aningbada Mihut Asi Kandabigitamakta Mobile 3 ton Amadi Kaurak Pakulak Patorak Padagi Hairiba meeting Asi boycott Tore boycott Tobagi Muramdi Karigumba meeting Asi BIP Manipur Game The Lady Church Kuding Maki Deacon Board Pastor Mayam lakpa matamda aswayngam thuktana bigidamakta khallaga hairiba meeting asi IMOL Tribe Union Manipur na asi boycott tawjare hai Isingi chawno awaba nangan kraba lomi singi khudong thiba si yenglaga banki toliba lol sing kokthok piu haina Federation of Farmers Club Manipur na ngasi press club ta pangthokpa pami singo na bada phongdokre Farmers Club Manipuri President Khangemam Ranjit na haikibada thokhiba ising ichawna maram oiduna haujik fawba lomi singna awaba kya mayoknari magna makha taraduna lisangani tara nithoi gi August 3 ta District Food Security Mission hangdokrabani mission asigi mithan Selfam kya thada rakhiba laikrabasu haujik fawba kana bamata fangdri hiram sigi matang da mari lainaba department na thizin biu hairi ado paisa ji ka ise kamai tu su khangre akoi kam muthat kraba su khangre ingi bra su khangre masim da su akoi presi sang da ko presi sinau dina asum bathi dog du mating sim da pambi Sargam Music Band Sinduna Handak Pangthokadoriba Anirak Shubha Mima Nadrapa Singda Kathokpa Non-Professional Singi Ningtham Isaiga Mari Leinana Ngarang Mongsangai da Leiba BP Paul Mental Home da Leiba Ngang Singda Kambal Amadi Athum Ahaw Yenthokre Music Group Asigi President L Dhananjoy Advisor Dr. Dhanabir Laishram Yauna Pangthokiba Thoramadu All Manipur Mentally Handicapped Persons Welfare Organization ki Secretary Y Ibechawbina Angang Singidamak Mating Pangbirapagidamak Thagat Pafungdoki Makatana Haubam Marak Tingtham Lekai de Leibi Longjam Bizenti Dasu Lupali Singyang Kai Kambal Amadi Athumau Singkudol Tamki Longjam Bizenti Wangang Bangam Dabagi Matakta Nasu Tade Adubu Kanna hotnaduna class 10 exam da second division da pass tauki hojik thambal mari college oinam da class 12 tamli ma ki hotna bakan babu sakhang bo oina mati ngasi pangki bani tungda sargam gi founder president oiramba laikhidraba G Sam Kanhai gi machanupa guru mayum sastra sharma da sul lupali sing ahum kambal amasung athumau sing khudol tamki sargam gi president L Dhananjoyna tongan ba sinfam da leiriba saisak panat tabasing na punsil laga anirak shubo oina pangthokadorba ningtham isai dagi fanglakpa Senfamna Mima Nadrapa Singh Asibo Angamba Mating Pangbani Haiki Silchada Manipur Bhavan Atuba Matamda Sabiu Haina Manipuri Youth Front Assam gi Miyoi Singh Amadi Assam Manipur Apunba Mairapai Bi Lupki Miyot Singh na Phongdorakli Thaubal Amadi Kakching gi Paumi Singh na Silchagi Rohul Patta Manipur Bhavan Amasthana bagi damak Manipur Sarkarna Laisinduna Thamlaba Mafam asi Manipuri Youth Front Assam Amadi Assam Manipur Apunba Mairapai Bi Lup na Chatuna ngasi yengsin kre Manipuri Singh na Mafam aduda thengnari ba khudong chadaba sing koknana ba mafam aduda
Manipur Bhavan ama sabina balising ani shubna ahumdagi civil society kayana hotnaduna lakli haina Manipuri Youth Front Assam ke President Hera Singh na phongdorakli. Assam Manipur apunba mairapai bilu ke President Lili na phongdorakpada Manipuri Singh na silchar yorakpada khudong chadaba kya mayoknari basi koknanaba athuba matamda Bhavan asi sabiu haiki. Leptuna lairagadi ekoi gisida angang sing lay haiba ekoi su thokduna jengjabagi pangal lay masi ekoi gi pangan pibi gadabasi Manipur sarkar nani Manipur sarkar amadi Manipurda khunda laita minariba sinina punamak na masi thawai jangna hona biragadi athuba matamda ekoi gi borak tampata rongpur patu da lawiriba lambasi da Manipur Bhavan se yamna yangna sanana ba thawrang tawdiu haiba wapam si thamjani. Saknai raba veteran journalist Seram Mangi na laikidabagi mga shubaning sing thoram ngasi Seram Mangi Singh Foundation na sinduna akam patalaiba ibudo Wangren Khana Chawba Community Hall da pangthokre thoramadu da veteran journalist AK Sanaton Hana Minister Oiramba S Brajagopal Social Scientist Dr. Dhanavil Laishana Chingba Miyokana Sarokyaki Seram Mangi Memorial Award lising ni subna tara ki mana aiba Huidrom Bhorot Tapiki. Manipur University Working Women Association na Nupilal Ningsing Thoram ngasi Manipur University City ki Women's Facility Center da pangthokre thoramadu da Manipur State Commission for Women Manipur ki Chairperson Dr. K Suvita Devi Professor KHS Bimola Devi Professor N Aruna Association ki President Amadi Dr. O Rutubala Devi na sarukyaki Motu Battalion the Labor Marishuba Sam Regiment ki Kangbuna Jeep Amada Thengjan Bada Kulgi Chief Yauna Mio Manga Sokpadagi Hospital like a Nakre. Thong Adubu Keso Kong Kezong Block na Yaning the Bafongdorakli Asopa Sigi Manung da Fibam Luba Yauri. Vairodan Maxwell Hindi Primary School da John Wangi Jet EO Suchita Kumukcham Amadi AI Dipa Thingmai Zamna Pre-Primary Thakta Leriba Mahiroi Singaloina na Wariwatai Sabagi Thoram Ama Pangthokre Thoramadu da School Asigi Headmistress KH Sunita Amadi Ate Oja Singh Sarukyaki Angang Singh da Saireng Tihanba Shah Amadi Lay Singi Masak Tahan Bagaloina na Exercise Book Singsu Yentoki Headmistress KH Sunita na Government School Singh da Mahiroi Ningtina Lehenge Hairabadi Pre-Primary dagi lehen bachangi school asida hangliba pre-primary asi lising ani subna tara dagi school gi oja sing na achangba senfam putoklaga hangbani government ki oiba mateng amata fangdri ate government school sing na su mahiroi matik chana lehenna ba pre-primary dagi hauna hangba changi haki All Manipur DPC completed recruitment candidates lisingani subna tara humdoina makogi recruitment gi fal haidu u haiduna hauki ba hing nongai dagi changsil lamba total shutdown handokre ngasi Imphal da pangthokpa paugi mifam amada JAC gi president A Binoina hojik high court ta leiriba case ki fibam khangogdabana maram oiraga khongjang asi laukthoklu bani adubu khanglaba matungda khongjang handokpagi warep asi members singa tanaraga handokpani khongjang asi da police na fajin ki ba candidate sing condition amat te yaudana makhogi tungi khanbiraga thadokpiu haiki amasung court ki maramda khanglu dabadagi maram orakanduda high court na aikogi thabak sigi case laiba posi aina khanghogdabana maram orakanduda bal laukthok sakre masigi damakta high court Manipur na su aina haijakiba adu ngakpi gini haina ningsingjari aduga laukthoi bal asida candidate amusung imung lising nipan hen bana as a president amo oina ban asida asoiba angamba yauduna makha chathabidana basu ngasidagi akoi ban asi matam kharagi oina komthoksare Lilong area da drug thingbagi khongthang ama Mahiloisang sing the United Maitei Pangal Organization at Chatare Haiba Mahiloisang singi miyoi sing na khangalak palay badagi organization gi Muhammad Samir ko miyoi amana o Lilong Anti-Drug Association of Agatuna wakal taminakre haina ngasi Manipur Press Club ta pangthokpa paumi sing unabada All Manipur with Muslim Students Organization gi President MD Farid Khan haikre matungina Anti-Drug Association alladana sengsiluba matamda aigi ethangmada phamiba Samir Lilong Salof Helaludin Lilong Horibi makha laikai degi koi phagat pangam khibani United Maitei Pangan Organization kauba lupama ma masantana President Secretary Advisor oiba Executive Secretary punamaki mahut sinba yamni jatsokpa yaba thabu torokpa adu laibak phabadi allada na phabadagi
ꯐꯥꯕꯗꯒꯤ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯦ ngasi ayu khangabok da laiba KM Blooming Higher Secondary School da bom ama thamamle Thobal Police na bom disposal squad ka loina na bom adu aswangam yawdan lokthokre kana na bom adu kari maram gi thanam libano haiba khangbangamdri hauzik atenba break amaga class 9 10 tamliba adi metric thaga to singi division to coaching center si mo now kala idra phagre live coaching center se kom thari bani na no roi lahu wota position holder me am bu thokra university ko atel nagar ka me so tha or chhatra singi da makadi live coaching center le Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Imphal East West amadi Bisnupur district oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lawbiba yagani deposit toba numita apamba gari su pangbigani pambiba miyoi singna unabiu Imphal Finance Head Office Moirangkhom Loklaubung Branch Offices Pauna International Market amasung Bisnupur Bazar Bisnupur Break matungda mukana taram nok chere hezima khataba pau Lakliba class 10 exam thagadaba moregi mehiroi singe khanaba coaching ama all community development organization ecodomna Sinduna loop asigi office ta hogdokre hogdopage thoramda More college ki principal Lunjapa Wi-Fi DSP commando More TS Krishna Tombi ekodongi vice president O Lukhoi nupi khunai chokhat lamjing loop More ki secretary L Tamem Leimasu saruk yaki coaching asida tongan ba school gi mehiro yankai na saruk yari ekodongi vice president O Lukhoi na handaki class 10 gi exam asida More gi mehiro amana kun shuba position fawbugi manungda chalakpada lupa lesing yankagi mana ekodom na pigani coaching da saruk yariba mahiroi singi marakta mark wangna fanglakpa mahiroi singdagi ahum thokna khangatuna sel una lupa lesing tara taret amadi manga mathang sitna pigani Health Service ki Director Dr. K. Rajona Luchingba team amana ngasi Kangpokpi da leiba Community Health Center da chattuna awada passing yang sinkre Kangpokpi gi DC ga unaduna staff ki position amadi atai hiram kya gi matang da khana khre hairi Kuntaruk Shubha Sector Assam Rifles ki Taramatoi Shubha Assam Rifles na Technopol District Zamonwang Village the Social Management ki matang da lecture program ama pangthokre nupa nupi amadi angang yauna punna myo yankai hena saruk yaki drug lana seasonaba alcohol seasonaba amadi insurgency ki matang da lecture pi ki haina IZAR Assam Rifles South na khangalakle Singh and Sons publisher Laishram Khunna Sinduna ngarang Assam gi Hailakandi district ki Manung Chanba Laishram Khulgi Newton Bazar da Rajesopur Part 1 LP School da Lyric ani Fongkre Lyric ani adudi asem mani na iba khomjin bawari macha gi lyric nong di churakli amasung angang gi lyric mangal gi masek khara ani shubha sarukni thauramadu da Kaisham Virendra Laishram Khogen Laishram Tejmani Kunjalal Yendrem Bamsu Sarukyaki Sahitya Ratna Awardee Nauroibam Dhananjoy amasung Khongjom Parbasakpa Assam Silpi Awardee M Balai da Khudol Tamdunikai Khumnabotki thauramadu da Thobal amadi Kakching dagi Assam gi khongchat leiriba Paumi Singsu Khudol Tamdunikai Khumnabotki Hauzik Sanabagi Pau Tha asigi tang tara mari gi ayu pung tara mathoi taba matamda under 15 youth league 2017 gi ROI Zone A gi Neroka F amadi FC Imphal City gi manager meeting pangthok lagani haina amfana thokpa cherola man hairi loina na mathang che gi January tang mari dagi taruk fawba tongan be district tara mathoi da AIFF grassroots leader course su pangthok lagani saruk yaning ma singna district asida December tara manga fawba gi manung da biodata summit tongna ba khangalakli Taranitoy Suba Manipur State League 2017 gi match number Yankai Nitoy amasung humfu manga December tang Taranitoy amasung tara humdoi da pangthokani toramba du nong chingi fibam na matam kaktana yeithokle haina amfagi cherol man hairi amarom da December tang tara manga dagi pangthokadoriba humfu matoi Suba CC Mid Tournament ki manager meeting hayeng pangthokani toramba du su yeithokle hairi
Mapal Suba State Level M Ravi Chandra Memorial Football Tournament Kiangai Idol High School ki ground da lakliba December ki tang kunipal degi hauragani haina MRMT gi maikai degi khangalakli. Makhata basana bagi pau boyai ningthozam degi fangbigani. Yurem Bambaka Lekaitigi, Lake Hidraba, NG Buddhisandra Madi, NG Ongbi, Memsagi, Amatapoksa Masanupa, CRPF, Assistant Commandant Oramba, Lake Hidraba, NG Manoranjan Ningsing Torungamari Lenana, Sahi Kudingi left and a Pangtuna Lapa, Sahi Sigi, Nepal Suba, Sahit Manoranjan Singh Memorial, CRPF Football Tournament, Ngasidagi Komalampa Main Stadium, da Principal Secretary Tourism Manipuri, PK Singna Hodokre. Ngasigi Hodopagi Thoramda, Manipur Police Department gi ADG, IPSP Mahalagon, Lake Hidraba Manoranjan gi Apopi, NG Memsa Madi Atai CRPF ki Makok Tongba Official Singsu Saruyaki. Haukiba sahi sok lisingani subna mapalda Satisgarda Nexel Light ka khut thongnabada yengnabagi khutta thawaina pontha oikraba Laikhidraba athoba Manoranjan ningsing thorung mari lenana IG Manipur Nagaland Sector CRPF amadi All Manipur Football Association gi miyang makhada Group Center CRPF amadi Imphal West District Football Association sinduna tournament asi sahi khudingi leptana pangthoktuna lakhibani. Tim Tarataruna Saruk Yaduna knockout basis the Pangtokadoriba tournament Asigi Ngasi Ahubunimiki Sanakiba Metsta Trauka Kaitelna Nisa Tami Bambu goal Amasinoda Mighty Bapikre Metsa Sida Mai Pakiba Trauka Kaitelgi Amatangarba Goladu A Herozitna Merski Kun Subaminita Sankibani Metsa Sida Trauka Kaitelgi Sanaroi M Momosa Amadi El Amita Mets Conduct Tokiba Refrina Yellow Card Urki. Saturday tournament asigi haying ayupung taramathoy tabada ahanba match oina MTFC Lemakong amadi UPSC Pukhawga sanagani anisuba match ningtilpung ama makai tabada Neroka Football Club sangapum amadi Manipur Police Sports Club ka sanagani. Thakacheri boyai hojing ngasi no mage ingasagi pau lobirase. Ngasi yoikiba inga samadi nungjugi pauda ICAR lampel patagi ngasi numidawang pung mga makai paugi manunda pangwa pauda ngasi gi kwaitigi sakiba Celsius degree taramapal dasmik ahum kwaitigi ingba Celsius degree tarataruk dasmik mga nungsita yaw paising manirgisang ayukta sada marputara Nepal nungtilda sada marputara taruk oiki Sigi nong sugi pagisang kontramatoi dasmik ama millimeter ni. Hazeurat bada mariba pau amukahna. Framework agreement sign tongni ba chahi duda matamdugi chief minister madi deputy chief minister anina ngasi utliba thonal injela sulam labadi miyamna thagat naramgada bani haina chief minister N Birena haikre. Bharat Sarkarna Kanglup ama khakti ke demand yakrabadi Manipur kaibata natana hingminari ba tongan ba Kanglup singi marakta nungsinadana ba lang thakpa tagani haina hanagi chief minister O Ibobina phongdokre. Amasong hanagi laingakna senja thumja henman khibana laitalaira singi chakthung amatta phangdana leiramle haina labor minister TS Radheshyam na haikre. Ngasigi one dia STB na pijaba pau matang asha dole sinjare miding tabiri basing momukana kurumjare.